ꯆꯤꯡꯍꯜꯂꯦ ꯁꯤꯗꯤ ꯑꯉꯥꯡ ꯑꯅꯤꯅꯀꯣ ꯃꯕꯥꯅꯤ ꯆꯤꯡꯒꯤ ꯃꯌꯥꯝ ꯍꯟꯅ ꯍꯥꯏꯅ ꯋꯥꯔꯧꯕꯤꯁꯨ ꯇꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯎꯊꯛꯇ ꯂꯩꯔꯒ ꯔꯤꯛꯁ ꯑꯃꯗ ꯅꯝꯖꯔꯤꯕꯅꯤ ꯅꯣꯡ ꯇꯥꯈꯤꯕꯩ ꯎꯁꯤꯁꯨ ꯅꯥꯜꯂꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤꯗꯃꯛꯇ ꯅꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯅꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯁꯣꯝꯗꯅ ꯑꯩꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯄꯨꯕꯤꯒꯦꯅ ꯇꯧꯔꯤꯗꯨꯗꯨꯒ ꯁꯟꯅꯤ ꯂꯣꯏ ꯆꯥꯂꯦꯃꯦ ꯇꯧꯔꯤ ꯃꯄꯨꯝ ꯑꯃ ꯆꯥꯈꯤꯗꯧꯔꯤꯁꯦ ꯇꯧꯔꯤꯁꯦ ꯑꯣꯏ चारो 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 चाब याब याब तनी खल साइस Hello, it's now man. Welcome back to my channel. This video is the go. ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯧ ꯂꯣꯏꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨ ꯃꯌꯥꯝ ꯍꯣꯔꯦꯟ ꯂꯧꯗꯣ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯎꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯧ ꯑꯌꯥꯝꯕꯗꯤ ꯂꯧ ꯄꯥꯟꯅꯔꯦꯀꯣ ꯅꯣꯡꯕꯨꯗꯤ ꯍꯟꯗꯛꯁꯦ ꯇꯥꯈꯤꯗꯦ ꯑꯗꯣ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯆꯥꯎ ꯆꯥꯎꯅ ꯂꯩꯅꯕꯁꯤꯡꯗꯣ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯕ ꯑꯗꯒꯤ ꯗꯥꯝꯗ ꯏꯁꯤꯡ ꯊꯥꯔꯒ ꯂꯧ ꯄꯥꯟꯅꯕꯅꯦꯕ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯈꯔꯗ ꯉꯥꯏꯔꯦꯀꯣ ꯂꯧ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯂꯧ ꯇꯧꯔꯕꯅꯤ ꯀꯨꯆꯨꯒꯁꯦ ꯁꯪꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏꯅꯤ ꯇꯧꯔꯤꯁꯦ ꯑꯁꯤꯁꯨ ꯑꯩꯒ ꯃꯥꯒꯤ ꯁꯟ ꯁꯥꯅꯤ ꯏꯔꯣꯏ ꯎꯀꯥꯏ ꯇꯛꯄꯒꯤ ꯀꯨꯆꯨꯁꯤꯗꯤ ꯁꯨꯝ ꯁꯪꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯀꯣ ꯂꯧꯕꯨꯗꯤ ꯌꯧꯔꯒꯨꯝꯕꯅꯤ ꯑꯗꯣ ꯎꯀꯥꯏ ꯆꯤꯡꯕꯒꯤ ꯃꯤꯗꯣ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯗꯨꯅ ꯉꯥꯏꯕ ꯑꯣꯏꯅ ꯍꯩꯅꯧ ꯆꯥꯔꯨꯈꯤꯒꯦ ꯍꯩꯅꯧ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯒꯀꯣ ꯁꯥ ꯐꯕꯅꯦ ꯁꯤ ꯏꯔꯣꯏꯁꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯦꯟꯅ ꯐꯕꯅꯦ ꯁꯥ ꯏꯔꯣꯏ ꯁꯥ ꯐꯕ ꯑꯩꯗꯣ ꯂꯧ ꯃꯤ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯊꯩꯕꯣꯡ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯊꯩꯕꯣꯡ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯂꯛꯀꯦ ꯀꯣ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯀꯥꯕ ꯊꯩꯕꯣꯡꯗꯣ ꯍꯣꯏ ꯑꯁ ꯅꯥꯜꯂꯦ ꯅꯥꯜꯂꯦ ꯋꯦꯠ ꯋꯦꯠ ꯑꯁ ꯅꯥꯜꯂꯦ ꯅꯣꯡ ꯇꯥꯈꯤꯕꯩ ꯅꯥꯜꯂꯦ ꯁꯤ ꯊꯩꯕꯣꯡꯁꯦ ꯅꯍꯥꯟ ꯑꯩꯅ ꯀꯥꯕꯗꯣ ꯃꯨꯜꯂꯦ ꯇꯨ ꯃꯨꯜꯂꯦ ꯐꯣꯟ ꯇꯥꯎ ꯃꯌꯥꯝ ꯃꯨꯜꯂꯦ ꯇꯨ ꯃꯨꯜꯂꯦ ꯇꯨ ꯃꯨꯜꯂꯦ ꯇꯨ ꯃꯌꯥꯝ ꯑꯃ ꯃꯨꯜꯂꯦ ꯃꯈꯥꯗ ꯑꯃ ꯃꯨꯜꯂꯝꯃꯦ ꯕꯖꯥꯔꯗ ꯂꯩꯔꯨꯔꯗꯤ ꯌꯥꯝ ꯇꯥꯡꯕꯅꯤꯀꯣ ꯊꯩꯕꯣꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯍꯧꯋꯦꯕ ꯑꯗꯨꯝ ꯍꯦꯛ ꯑꯗꯨꯝ ꯆꯥꯅꯕ ꯑꯗꯨꯝ ꯌꯥꯏ ꯁꯤ ꯃꯨꯜꯂꯦ ꯇꯨ ꯃꯌꯥꯝ ꯁꯤ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯄꯥꯜꯂꯤ ꯇꯨ ꯃꯊꯛꯇ ꯄꯥꯜꯂꯤꯁꯦ ꯑꯃꯨꯛ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯃꯌꯥꯝ ꯍꯟꯅ ꯍꯥꯏꯅ ꯋꯥꯔꯧꯕꯤꯁꯨ ꯇꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯎꯊꯛꯇ ꯂꯩꯔꯒ ꯔꯤꯛꯁ ꯑꯃꯗ ꯅꯝꯖꯔꯤꯕꯅꯤ ꯅꯣꯡ ꯇꯥꯈꯤꯕꯩ ꯎꯁꯤꯁꯨ ꯅꯥꯜꯂꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤꯗꯃꯛꯇ ꯅꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯅꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯎꯁꯤꯁꯨ ꯑꯗꯨꯝ ꯇꯨ ꯋꯥꯡꯕꯅꯤꯀꯣ ꯇꯨ ꯑꯥꯗ ꯃꯈꯥꯗ ꯃꯤ ꯂꯥꯛꯏꯁꯦ ꯋꯥꯡꯕꯅꯦ ꯑꯗꯒꯤ ꯅꯣꯡ ꯇꯥꯈꯤꯕꯩꯁꯨ ꯅꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯊꯩꯕꯣꯡꯁꯦ ꯃꯨꯟꯕ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯃꯁꯨ ꯂꯩꯔꯦ ꯑꯃ ꯍꯦꯛꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯑꯃꯁꯨ ꯂꯩꯔꯦ ꯃꯆꯥ ꯆꯥꯁꯦ ꯑꯗꯨ ꯆꯥꯎꯃꯜꯂꯦ ꯁꯤꯗ ꯑꯃꯁꯨ ꯃꯨꯜꯂꯦ ꯍꯦꯛꯂꯛꯀꯦ ꯁꯦ ꯁꯤꯃꯁꯨ ꯃꯨꯜꯂꯦ ꯁꯦ ꯁꯤꯃꯁꯨ ꯃꯨꯜꯂꯦ ꯑꯃꯁꯨ ꯂꯩꯔꯤꯉꯥꯏꯀꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯔꯝ ꯃꯌꯥꯝ ꯃꯨꯜꯂꯁꯨ ꯄꯠꯄꯅꯤ ꯑꯃꯁꯨ ꯁꯤ ꯃꯨꯜꯂꯝꯃꯤ ꯀꯆꯈ꯭ꯔꯦ ꯇꯨ
pet nang sim ju mulle ahum sore ko mulle se sore mulle se oi hek to dom mulle mi pat kan kai de na ba khut ani ne dom nu mulle ne oi pat tu re na na tre hek to tra de sai kil sai thanam se ba tu si pala ni mulle oi mulle ha tu ani ni si mulle se pan mani ko loi di hek ngam do man re yam mulle puren no ni hek natraga je dom hek to ra ge ba am pali ko matak ta su am pali mem nu sibi dona subscribe am ta tawsin biro mo ko phanam mulle me phanam ni mulle am su pali ado he roi ge hoje log chat pani na log nga hoje log ta sa ba ge ahum ko he ado me re no ni he ge tum am ban mane ko u ji su tum wang mane tu wang mane dum u se video bagi fazana uram dabadi ai dum ya nusibi duna nan zu hajari ko subscribe am tang tawsin biram premium low yor kam uchara ge ahum hele ama cha ba gre ko maru phanam pan mane macha ujara ga se thum ju am thum mane koi hi dong thum mane ko sa vào đấy hôm nay lấy chứ có rồi anh mà lâu lâu đình bị mai bên sinh phụ vi được cái cô tôm gì đây lấy thế tome chom da nai na imai ben singi pubi ge na tauri du du ga sanil oin cha le me tauri mapum mam sa gi da re je tauri se oi saro free ni na ko de ek to pizza thue ta re san da gi kari da kara da gi da saro sa ba ya ta ni khal saiที่เจ้าให้เป็นนี่แน่อย่าเดินนั่น Asina nasi Louroi mai party dana bo sinta lere dana bo thabi lere dana bo kunwa lere dana khonma dana bo rasi sori lâu yêu giờ có coi mẹ hồi dịch lâu yêu đấy quay tắc với cái quay bào đó đó là hôn phôi lấy đấy bố tổ bấm mì đó thì quay tắc với anh ni là nằm hơn là cái rồi phôi ni nó mũ xinh là cái mẹ quay chỉnh mấy mẹ tăng đó ở đó mũ chơi ra cái co chỉnh lên thì ni nữa cơ mà bạn đi sinh gì tôi đi sinh halin no sinh rồi mà sao anh nghe gì đấy sinh nằm đâu không cái nó ai mà sum nó sẽ lô ai mà các là cái nô thì sẽ lô hai cái chân anh đi ngao đi đã yeah.
khai cái này Ada mesin loh nih. mà lâu thì mới hụt đấy lâu thì mới hụt đấy Selamat malam, koi lahon cai rame, ukai ta me, koi gidi sida tabak loy jare, koi mahon na ling hore, jadi malam masih gidi matang sida, kai nursi.